Ccpur bazar manungda Kuki gi yum amadi dukan mai chakhre hairi yamna nungaitaba thodok amada lamsang hana police station oiramba adaida haibra amaga activa thorokpi amaga thainabada haibra tataduna makokta takpadagi nupi adu mafam adu leikhidre Imphal jiribam lambi paringda singning khaibadagi gari kya panduna lairure hairi ngarang ahing nong kana chubadagi National Highway 37 Imphal jiribam lambi paringda leiba Kangpokpi district ki manungchanba ke Sinam village amadi ti Laijang village ki marakta ngarang namidang chauna singning khairakpadagi lambi phaunadana lairure hairi singning khairakpadagi lambi thingjinduna leibagi paw asi phangbadagi lambi samjanbagi thabak tawleba construction company na ngaseyo anganbada changsenduna lambi sengdokpagi thabak satharaba matungda Nakala ni magtapanduna lairamba mal puba gari sing mahusagom sathok sasit tawba haukre hairi IDP signa masagi mayamda hanjinna pohonabada relief camp ta lairiba singna laingakta nomit ama pinabagi kholaw laominarasi hairi IDP signa masagi mayamda hanjinna pohonabada relief camp ta lairiba singna amata oina punna lepminaduna paliba lainga asida sabsaba nomit ama pigadabane haibagi kholaw laominarasi haina Committee on Protection of Maite Victim Kopmek Morege Chairman Laisangthem Inausana Phongdokre Imphal West Singjamai Singa Makhada Laiba Ima Yumjau Larembigi Sanglanda Pangthokiba Kopmap Morege Anisaba Foundation Day gi Thoromda Inausana Waphamasi Phongdokladuna Makhatana Haikibada Haukiba Sahi 2023 ki August 10 dagi More Apunbagi Damak Saphonglakiba Committee on Protection of Maite Victim Morena Ngasi Phawba IDP Singi Yaifanabagi Damakta Thabak Thorom kaya tawduna laklei Masida Moregi Nahasingna Tungi Khalaga Tawgadaba Thabak Thorom Pangthoktuna lanjalakpa singna aikhoigi yumsingda amuk hana hanjinduna khunda laitaduna leinaba honariba asida aikhoi khudemak amana amagi mateng pangnaduna asi phawba langminare relic camp asida lairiba singi awat apa yengsinbide haina lairingaida amuksu iramdam moreda changbagi wafam phongdoktana lairiba asi laibak thibane maramaduna aikhoigi horakpham oiriba moreda hanjinduna amuk hana khunda laita hanba yanaba punna honaminaba change maduna trabade aikhoi moreda amuk hanjinduna khunda laita na honabada awaba kaya oirapu yai haikhe ngasigi thoramadu the committee asigi advisor Sham K Kanta RK Surendro L Lukhoi RK Sukha amasong NK Sona thoiba metunglan sim oike Private hospital gi due pithoktuna patients sing kanbiu haina phongtorakre Association of Healthcare Provider India Manipur chapter gi president amasong secretary na August mangada notice asina PMJAY gi makhada private hospital singda phanglamba khudong saba sing lengak na makhoi gi pifam thokpa senfam sing pidabana August tara tarukta gi leplagani hairiba sida lengak ki maikaidagi private hospital singi pifam thokpa senfam adu pithoktuna kidney patients singi thawai kanbiu haina All Manipur Kidney Transplant Patient Welfare Association gi maikaidagi phongdorakle makhatana hairibana association na phangbu pauda PMJAY gi card asina hauzik dialysis tawdeba kidney patient asi saurakna Sija Hospital da Chamri Yankhei Babina Hospital da Chahum Tribi Hospital da Kuntra ISDS Hospital da Tara dagi Taramanga phawba amasung atai private hospital kaya da card asina chawna khudong chaba pide kidney patient sing asi ayambana lairabagi pankhai makhada lairibani hairiba sing asiga manungda relief camp ta laiba patient su yauri maramaduna August tara taruktage PMJAY gi card na dialysis tawba lepkhrabadi kidney patient sing masana asangu senpam puthokpa ngamdabana patient kaya ge punsi tamba ngamdaba fiwamda lakani maramaduna kidney patient sing gi awaba amasung khudongchadaba kaya sikhanbiduna private hospital singda PMJAY gi pifam thokpa senpam lengakna athubada pithoktuna kidney patient sing gi thawai kanbinaba Association of Healthcare Provider India Manipur chapter amasung lengaka athubada yanaba purakpiu hairi Opposition singi protest marakta Rajya Sabha da Manipur ki budget GST bill pass tawraba matung Lok Sabha da return tawkhre hairi Bihar gi SIR gamari lenana ngasi Rajya Sabha da opposition singi akanba protest marakta Manipur Appropriation Bill 2025 amasung di Manipur Goods and Service Tax Amendment Bill 2025 pass tawraba matung Lok Sabha da return tawkhre proceeding gi matungina numit 13 ni gi manungda Rajya Sabha na bill asi Lok Sabha da return tawgadabane di Manipur Appropriation Bill asi chaliba senba sahi 2025-26 ki oina state asigi service singi oina Consolidated Fund gi senfam sing authorized tawbuga mari lenaba bill amane di Manipur Goods and Service Tax Amendment Bill 2025 asina Manipur Goods and Service Tax Amendment Ordinance 2025 asigi mahut sinnabagi damakta GST Council na approve tawkiba decision adu implement tawnabagi bill amane bill asi Finance Minister gi maikaitagi House da puthoktuna khananaba honabada opposition
MP singi maikaidagi Bihar gi special intensive revision kamari lenana akanba protest amaga loinana house gi pulak thoktuna election commission gi headquarter da makha taba protest sathana bu hona khibaduna maram oiraga house da bill asigi matang da khana bada charang na ba kya thofi union finance minister Nirmala Sitharaman gi maikaidagi bill ase khana na ba pukhalaki baduda opposition gi maikaidagi Bihar gi SIR ga mari lenaba akanba protest sathaduna khana na bada air apan kya pi khibadu gi damak yamna kana yaning da phongdokhe loinana opposition gi maikaidagi Manipur gi matang da di yamna ngang sakle adubu Manipur gi budget amasung GST bill gi matang da house da puthokuna khana na duna pass tawna bo hona bagi matang da di opposition gi maikaidagi atopa issue amata puthokuna akan mong da protest sathari loinana budget amasung bill asigi mayak ta lai budget ase Manipur state ki oina di yamna maru oibada natana full budget amasune budget asibu pass tawba habsi punamaki oina constitutional responsibility lai Manipur gi GST amasung budget ase yamna maru oirabasu opposition gi maikaidagi asigumba issue asida makhalamata gi cooperation pi de haina criticize tawkhe amarom da bill asigi matang da opposition MP singi maikaidagi opposition gi leader Malik Arjun Kharge da wangang bugi ayaba du pi khibani adabu Bihar gi SIR exercise tawbugi matang da akanba protest kya satharapuna maram oiraga Manipur gi budget amasung GST bill asigi matang da debate khara horomlaga makha na sathaba ngamkhidre hairiba bill asi sel ga mari lenaba bill ngakta oibana voice vote Rajya Sabha na bill asibu pass tawraba matung makha taba proceeding ki tamak Lok Sabha da return tawkhre hairi Kuki lan haubugi mamengda German road semba yapam thokte hana phongdorakle state amagi manungda state ki lambi semba ki authority state government natraga public works department amade national level ki oiba lambi natraga strategic oiba lambi gina Ministry of Road Transport and Highways natraga border road organization gi mathaune state amade central government gi ayaba yaudana kanagumba mioi kalop amatana anobu lambi semba yabagi haklaite adubu chin Kuki jogi lanai mioi kharana kangpopi amasung Surchanpur phabugi lambi ama Naga sangi lam Naga foothill area yauna semjilaki bagi wathok lerakhiba asi labak thibane lambi asi sembagi thabak satharakiba matamda marilainaba state amadi central government da khangan ba tawdana lona thinkraba lalhaubugi lusingbagi maming German natraga Tiger Road sembagi thabak sathaba haurakhiba matamda state amadi central government gi maikaidagi matam chana thingkhidaba du kari maram gino ipong phongna sing tem khaiba amadi uwa sing paktak nana yan thatuna matam sangna lambi sembagi thabak sathabada lengak na khanghaude haba tarabadi lengak ki intelligence network fail oire habagi khudamne Kuki lalhaubugi mingda Surchanpur dagi kangpopi phawbugi aronbo lambi Naga singi lam phawraga sembagi mayokta foothill Naga coordination committee na Kuki singi sathok sin tawba thengbagi thabak satharakibadagi Manipur government ga wari sanabada lambi sembagi ayaba pikhiba leite haikhre basu India gi president da Kuki group amana Tharakiba cherol amagi wafam India government ki ministry development ki northeastern region donor na chief secretary da aiba cherol tharakuna khanghalam lei Manipur government da irakiba cherol adu social media da pairaksu oirakhe haukiba August 3 ta Manipur ki chief secretary da ministry of donor ki joint secretary Paumian Moang tunglot na irakiba cherol adu da pallibu wafam de Kuki NP Manipur da ki August amada phangkiba memorandum amada Manipur ki singi lamsing samnaba dedicated road corridor ama semnaba wafam lakle habisine memorandum adudagi khangbangam lebadi German natraga Tiger Road mangjongna na sembagi thabak chathakraba matung Naga singna lambi asi sembagi mayokta leirakhibadagi makhoigi thorang ase mai pakhanaba political gi oiba lautuna ba moongda thogleba irang se hek tholakibadagi singi miyamna lifeline singda chathok sin tawbada chauna aida panthokale amadi mafam singa sida Manipur gi atopa mafam singa samnari lambi singa si hostile actor singna thinjinduna thambire hana wakaliba asisu nam thakni haibasi miyamna khangi maramdi miyam gi lifeline oiriba national highway singda free movement yahandri basi kananano state amadi central government free movement hangdokna ba khanghanbada haujuk phawbu Kuki singna handokpa leitabadagi wathoge warasin porapa ngamdana leiribasini center da lambi asi semnaba proposal lakhibadu da lambi adu semdaba yade habo wakat palakhidaba loinana state government gi mathau amuk tangai fadaba tawdaba yadaba phibam sing yelaga khanaba yabra haina state ta donor na khangalakibane wathok oiriba lambi asi gi matang da state amadi central government lobo warepna aroiba oifam thoi lengak ta khangan ba tawdana Kuki singna huralona da kangpokpidagi Surchanpur phawbugi lambi semleba sida chenaba singi matakta logi oiba cherak pifam thok tabra haina kangla pawge editorial da thamlaklei